Kurumchari. ISTV ki pau miyang tabi basimutaram nukchari an badamaruba pau. Senapati district ki Laudong Dong Sumda scrub typhoon ni Chingnabalena nanaba angang mathingnare. Lamdamasi health sector chaukat hanaba sarkar na kan honari haina National Voluntary Blood Donation Day thoramda Health Minister na haikre. Amadi International Older Day thoram ngasi Manipur ki mafam kaya da pangthok ngakre. Pau sandorong pizari. Senapati district ke Laudong Dong Sumda scrub typhoon ni Chingnabalena nanaba angang mathingnare. Janims Hospital da laying liba angang singasi doctor na yamna kan na Jackson thorang lokhat padagi khudong thiningai oidri hairi. Hiram sidar report ma. Nupi masa adude hinglaineng sahitara apokba thonglal Laudong Dongsum village Senapati district tagini angang asi porongpat laiba Janims ta pukhalakpa numit mari ni rom Surya Haina Institute asigi pediatric department gi head Dr. Chorjit ki makha laiba Dr. Apabina paumi khara da phongdorke sahi khara gi mamang da Bisnupur district ta mioi khara laina layong khangdana nabadagi sikeba yaure adubu kona detect tobadagi script typhus ni haiba khanglake adugumba layonga manaba laina asi nupi macha asida nari hainasu doctor na phongdorke huiri gumba mahika amana chikpadagi asigumba laina asi oirakpani Dr. Apabina makha taraduna laina makalasi June thadagi November tha fawbuda mioi kya da nagali maruena Asia amadi Pacific ter lairiba Nepal Tibet Thailand China Korea Japan amadi Pakistan na chingbada lairiba mioi singda nagali nupi masa si hana private hospital amada typhoid laina ni haiduna hidak tharuraga numi taret ni rom subada Janims ta puklakpani haiki makna hospital asid lak matamda gyan khara manglaga lai adubu private clinic amada ifet test tobada scrap typhus ki positive sign phangbadagi toxicity piraga gyan tarakpani haiki loinana machin mari nganglaga i khara thokpa narumaya da mi kabugi mawong spleen amadi liver chok thokpa loinana mabukta ising leiba thengai mai kasina chikpa mafamda ising hana halaga ko na kangsilatuna muraga khamde pamong da leiri scrub typhus asi angangda henanai aduga ahal da suna da budi nate hari lying honorabdi nomunomugi brain kidney amadi liver failure oirei laina asigi symptom leirabdi yamna thuna hospital da pukatuna miyoibigi punsi kalobu mathau tari ISTV pawgi damak L Ajit kalonana nawrevam Philips Janims Porompat Imfa Lamdamasi health sector chaukat hanaba amadi matamga chunaba khusuklai sing thamnanaba sarkar asina kanna thabak paikhatli haina Health Minister Phunjathang Tonsing ngasi National Voluntary Blood Donation Day gi thoram da haikre DM College campus ta leiba multipurpose hall da pangthokiba thoramatu the Health Minister Phunjathang Tonsing Health and Family Welfare gi Principal Secretary Dr. Susel Akhtar Manipur State AIDS Control Society gi Project Director Shyamlal Punia Janims ki Medical Superintendent W. Gopi Mohan Singh amadi Manipur University gi NSS Health gi Program Coordinator Dr. C.H. Ibol na marueba mioi singwaina saruyaki Wangang kiba singna phongdok na kibada I haibasi miyoibagi yamna marueba posak ama oibana masibu marang kaina blood bank sing da thamnana ba hona gadabani haiba wafam sing phongdok na ke Health Minister Phunjathang Tonsing hai kibada Manipur da hojik blood bank ahum haibade Rims Hospital Janims amadi Churachandpur da leire makhatana Thobal Senapati amadi More da su thamnana ba thabak yamna kanna paikhale mahana makhatana phongdok kibada Manipur da analayeng ki thabak asi matam ga chunaba mong da paikhatna ba amadi Darkar leba polam sing thamnana ba kanna honari miyam gi mateng ka loina na paikhatliba thabak sing asi mapung phanana ba hona minasi haiki Government of Manipur is very progressive on healthcare setup and system. We need voluntary blood bank, and even if we have blood bank, if we don't have blood donor, it will be failure, it will be failed. Now we are very proud that our young group, so to say youth, they are ready to give their blood voluntarily. United Nations Organization na October gitang amabu International Older Day haina laukthoktuna prithvi gi mafam kayada palan thoram pangthokli International Older Day gi thormasi Social Welfare Department na sinduna iboyai ma sumanglila sanglel da pangthokre thoramadu da Social Welfare Minister A.K. Mirabai Wakaf Board ki Chairman Fazur Rahim MLA E Chan Social Welfare ki Director L Ibobi Manipur State Commission for Women's ki Chairperson Dr. L Ibetombi amadi Manipur State Commission for Protection of Child Rights ki Chairperson Navachandra na thorongi marueba miyo sing oina sarugyake
ahal warabasingda department ki maikaidagi khudol pot piduna ikai khumna potke wangang khibasingna phongdokna khibada ahal warabasingbu luna chana tawbasi prithvi ki oina chanari ahal singbu nungaina thamba haibasi imung manung ki makha poli atai lamga yengna bada manipur asi ahal laman singbu luna chana tawgi changasi yamna wangli kanagumba kharadi ahal laman singasi kariguma phibam kharadagi seba tawbu phangdabasu yauri haiba wafam sing phongdokna ke Minister A.K. Mirabaina ahalaman singbu phajadaba lamchat bevhar mayam ama tawbagi thabak chathabadagi masiga mari leinaba case kaya phabu lagli ahal singbu tathi tawaina tawbagi thaba asi hantanaba ekoi khudimak bhab taminaba tangai phade haike Department ki maikaidagi all age pension widow pension amadi handicap singi damakta scheme kaya paikali Housing Indira Gandhi National All Age Pension da ahal lising humbudra ni toiga chamnga tara mari mapung phana pikre State All Age Pension da lising ni pumangaga chamapal subna manga pikre hairi pidana leiriba singa sisu athuba matamda pinana phonari phongdoke District Mapal da District Tribunal hangduna DC amadi SDO Singh Presiding Officer habduna mayumdagi tanthorklaba ahal singi compensation tanabagi khudong chaba piri District Mapal da All Age Home Taragataruk hangduna masa masana apamba sinpham singi khudong chaba sing phangali haiki Thoramasi Caesar Hospital amasung Senior Citizen for Society na susinduna Caesar Hospital da International Aldo degi thoram pangthoke Thoramadu da Senior Citizen for Society ki President N Binoy General Secretary Dr. L Sadananda Coordinator Dr. M Nara Caesar Hospital ki Chairman cum Managing Director Dr. K H Palina thorom ki maru eba miyo sing oina sarugyaki Dr. Sadananda na healthcare system asi ningthina phagalakpana siba ki chang asi hantharakle India da ahal oire hairiba chahi humpu asidagi chahi humpu mapalgi mioi asina khwaidagi yamna masing lei haike Dr. M Narana ahalaman singbu ikai khumnaba ngamdrabade hingbagi artha leirakloi ahal singbu ningthina ngakpi senbi bechangi haike N Binoina ahal oiraba singda piriba pension scheme asi vote phangnana ba chathaboina tawriba si yaningde haike Dr. Palina mipung khudingmakna hakchang na da yektanaba khonaba loinana punsi sangna leinanaba akhang ahesingi pautak loba tangai phade haike Future will progress in Masini Pogopa. Let us forget about the past. We cannot just nothing happened in the past, nothing will happen in future. How is it going to this is again the power of the now. And today I strongly feel that we are really inspired with our presence. Malemgi ahal singi numit asi Senior Citizen Forum na sinduna singjamai thawsom lekai da leba community hall da su pangthokre thawamadu da social worker TS Iboyaima forum gi president Sanayam amadi Hana Manipur Legislative Assembly gi secretary oiramba RK Chinglen Sanana marueba mithunglen sing oiki Tawang sarga moina ahal oiraba chahi marifumanga gi mathakta leiba nupi tareta khudol pot piduna ikai khumna butke wangang khiba singna macha masu oiba singna ahalaman singbu luna chana tawbiba mathautai wakal amadi pangal sontharak laba matamda ahalaman singbu tathi tawaina tawbiba haibasi ishorna yaroi amaromda tawang sarga moina youth welfare organization na sinduna laikhidraba thausom iboyamagi mingda blood donation camp amasu pangthoke camp aduda Dr. Dhanabir amadi Dr. Bikram na chingbana sarugyake miyo yankai gi mathakta ahal oiraba singna idan tawki lebak sida kanglup ki thakta mukna naba cookie state naga ke alternative arrangement amasung maitai ge schedule tribe onbi haiba demand sing la alaga phuruk ki wa kauthokhanduna kanglup naina manungi muknaba saganna ba honari haina UNLF ki chairman Sanayamana phungdokre ngasi Guwahati ki NIA gi court ta puthorkpada wafam asi Sanayamana paumi sing da phongdokhibani demand hum asi Delhi ki table amatang da ki thorkpani haibasi Manipur da khunda minari ba kanglup singna khangpham thokle
फुरुक की थाकता चथरिब मुक्नबसी कैदोंगैदा लुप अमा अनिगा यानाब खकना वाखैबे यारोय हाइबसी UNLF ना हानदगी थाजदुना लागले अदुना वाखैनबगी लंबेल अमा थीसी हाइरबदे मियाम यावना तौगदबनी हाइबसी लुप असिना इंग्लिशिंग अनि मंगादगी हाइदुना लागले लाहलवसी मियाम गिनी लुप अमगी ओइबे लान नते मियाम ग निंगतम लाल असिगा खाइदोंगना बयादे मधुमंगना UNLF ना मियाम गी अपाम्बद युमफम ओइरगा फुरुक की मुक्नबसी वाखैनबा प्लेबिसाइट तौसी हाइना फोंदोखिबने फुरुक की मुक्नबसी अल्टरनेटिव अरेंजमेंट अमदी अखनबा खुदोंग चाब खर फंगलबा वाखैरे हाइना मणिपुरी सिंगना लौरोय UNLF की मीडियंग अमसुंग फिरेप्ती नेशनल कंट्राडिक्शन असिना ख्वाइदगी मरुओइबा अमसुंग इहान हाना वाखैगदबा मुक्नबनी अदुबो कंट्राडिक्शन असि वाखैबा ngamnaba मरी लेनबा सेकेंडरी कंट्राडिक्शन सिंबो मरम चुमना वाखैनबा होनबा ताई मसि ngamdrabadi नेशनल कंट्राडिक्शन वाखैबदा चंगबा लेबाक मनुगी पांगल सागत पंगमलोय हाइके सनायमन मखा ताना मुक्नरिबसी इंडिया हाइब फुरुका मणिपुरी फुरुका अनी मरक्ता थोकपा मुक्नबनी मुक्नरिबसी फुरुकी थाक्तनी अदुना इंडिया गा वारी तौरिबा नत्रगा सस्पेंशन ऑफ ऑपरेशन तौरिबा लुपसिंगना इंडिया ना वाहन थोकपीबा शांति हाइबदुकी मनुंगदा वारी तौबना फुरुकी मुक्नबा कैदोंगैदा वाखैबा ओइथोकलोय मसी इंडिया ना सुखंगी अदुना ngasi फावदा मणिपुर दा लेरिबा सस्पेंशन ऑफ ऑपरेशन गी यानाचे सोय तौनरिबा लुपसिंगबो इंडिया ना लुमना लौद्री कांगम चेलिबा मणिपुर गवर्नमेंट ना खुलाई थादोकजरे हाइरिबा निंगतम लानमी खरगी लेफम सेंबा फावदा कांगलु की मचु सागलिबा सिग वाहन थोक खंगद्री हाइखे अमरोमदा कानबा फंगनी हाइदुना मैतैबु शेड्यूल ट्राइब ओहेनबा ngasi मैतै मरक्तगी मियोय खरना इहो सागनबा होनरिबा असिमक्ते इंडिया ना फना होनरबसु मांगु यादना लेरकलिबा फुरुकी मतिंग अदु हानबा होनबदा मतेंग पांगसिनबनी मणिपुरी मियामबु मचेत मचेत थुगाइदुना अखोय मसेल ओनसिनहलगा येकनबा मसक मांगहनबा होनरिबासे मणिपुर मियामना खंथफम थोए मणिपुर दा हंदक अनौबा शेड्यूल ट्राइब ओननबा डिमांड लाकलिबासिना मियामगी अपुनबा मसक अदु थुगाइबदा नतना लेबाक असिदा अनौबा मुक्नबा कया अपिकपा थाकता सागलकपनी अदुगा अपिकपा मुक्नबसिंग अदुना अखोयना वाखैनबा होनरिबा मरुएबा मुक्नबा दुगी मैरम थैहनखिबा याय इंडिया की चना कांगलोन की मनुंगदा रिजर्वेशन खरा फंगद्रबदी अखोई की प्रूफ असी हिंगबा ngamloidabugum wakal khalanba masung अखोई की लू तोंगदा मिखा पोना इंडिया की ngaklo ma yaudrabadi hinglaroi habagi wakal ihul ama semgalakpasina फुरुक की मतिंग मांगहनबगी अहानबा खोंगथांगनी हाइरि डिस्ट्रिक्ट सोशल वेलफेयर ऑफिस बिष्णुपुर नसु तोंगान तोंगान बा एनजीओ कयागा खुसमनदुना डिस्ट्रिक्ट की थाकता मालेमगी अहल ओरब सिंगी नुमित बिष्णुपुर गे मयांग ngamba संगलेंदा पांगथोखे थौमसिदा एमएलए डॉक्टर आई इबोलबे डीसी बिष्णुपुर जैसन ए शिमरे डीआईओ सीएच नोयन सुसरवियाके डीसी जैसन ना अहल ओरबा इपाइमा सिंग इकाई खुमनगदबनी हाइबसी कारोइदबनी पुंसी सांगने हिंगनबगीदमक अहल ओरब सिंगबुलुना तौबिगदबनी हाइके एमएलए आई इबोलबिना अहल सिंबु नुंगसिना लोइना बिबा वाखल नुंगाइना थंबिनबा मजा मसुसिंगना होना बिगदबने सरकार ना अहल सिंगी आइफनबा सेनफम खरा पिरिबासी थागी सोइदनबा पिनबा होना बियो अहल ओरबा कयाना होनरंबदगे ngasiगे अखोइगी सोसाइटी असि ओरकपनी हाइके मरु ओइना डीसी ना सुमसी डीसी की लेलेंदगी अकाउंट दा संजरबसिंगुगी मजा मसुसिंगुदा मसी यामना तुरा पिथोबा याननबगी डिस्ट्रिक्ट सेक्रेटरीबा बैंक सिबे खुदम नागा तौगिबा मतौ ताई हैना इन डिस्ट्रिक्ट सिगी इश्यू ओइबा अखोइगी जैक्सन ए सेमरेटा आई रिक्वेस्ट तौजगी अल्लमनजी खुदांगगी अल्लमनजी माइगेगी तुंगदा डिस्ट्रिक्ट असिदा लेरिबा तोंगान तोंगान बा हिरम कयादा हाइथोय सिंथोरबा अहल सिंगदा मना मथुम पिदुना इकाई खुमनकी शिशु निस्ता निकेतन की अथॉरिटी की मथक्ता आइन की थबक लौखलगनी हाइना स्कूल की पेरेंट्स अमसुंग गार्जियन एसोसिएशन हाइरी अंबागी ऑफिस पांथोखिबा पाउगी मिफम अमदा एसोसिएशन की प्रेसिडेंट एस शमाचोरना स्कूल अथॉरिटी ना पेरेंट्स सिंग द थारकपा चेरोल अमगी मतुंगिना लागलिबो अक्टोबर 5 फाउगी मनुंगदा लुपा लिसिंग अमगा चमंगा फाइन ग लोइना स्कूल ने एप्रूव तब गाड़ी सिंग द तोंगदबनी हाइना खंगलकले हाइरिबो वाफम सिंग असि थवैद्रबदी मैरोय सिंग इंग्लिश सिंग अनि 13 गे री-एडमिशन तौबगी खुदोंग चाब फंगलरोय हाइबो वाफमनी स्कूल अथॉरिटी की वाफम असि आईपीसी की आर्टिकल 19 ए अमदे 13 बु खोंगोइनबनी लोइनाना राइट टू एजुकेशन एक्ट खोंगाउनबनी मरमसना लागलिबा तांग मरी फावबगी मनुंगदा चेरोल असि हंदोक्त्रबदी आइन गे थबक लोखलगनी हाइके
Amaromda hauze school kariba mahairoi singda school na approve toba gari da tongba mahairoi singda phajana loina biraga approve tawdaba gari da tongba mahairoi singda phajana loina bidabagi khudam leire masi tawbidaba phai hirama sing mari lainana education minister amadi mari lainaba singna midyang changbinaba president phongdoki education si violate tawi and article 14 of the Indian Constitution equality before the law equality kanosi violate tawi marmadu na koina school authority da haining ni ba koina thamjeni ni wa famde masingba letter 24/9/2013 gi letter se tarik mari wa ki manung da withdraw to natragati aikoi bharat ki samvidan gi wang mata violate tawni da magta aikoina legal action mogi matakta legal shoot tawrani haibuki aikoi chapchawa guardian association gi makai de leire Chandel gi MLA Nunglung Bigta na Sinduna Lemna Layambagi Kamama Chandel District Headquarter gi Mini Indoor Stadium nga si pangthokre Kamasida All India Institute of Medical Sciences New Delhi gi Dr. L Susilna Luchingba Dr. Kangbu amana Gynae Ortho General Medicine amadi Ophthalmology ki layingbagi khudong chaba pikhi Puna mioi chamri rom layingbaka loina na hidak langthak sing su lemna pikhi MLA Victor na Lairaba Sel Lejataba Singna Impal de Chatuna Laying Bangam the Singi Yengduna Kamasi Pangtokpani District Asiki Manu Hanjin Bamafam Singdasu Asigumba Lem na Laying Bagi Camp Pangtokani Haki Thasigi Kungamari dagi Guwahati dagi Port Puduna Impal Tamna Thorokpa Tata Ani Difu Lambi gi Dimapur ga Tainaba Mafamda Sakangdaba Singna Nongmai Namduna Hijack Tauraga Purakpa Potjai Sing Lut Tawkhre Hairi ISTV News na phangba pauda laibak thiba thodok nangkraba gari ani adugi number de AS01 DD 5235 amade AS01 DD 7735 ni driver singna phongdorakpada Difu lambi dagi Dimapur yokslamdaida nongmai paiba singna makhoi bu khamlaga yum amada phajinduna thamke gari sing adu Imphal yomulaktabadagi gari mapu singna hangnabada driver singi mobile switch off tawkhibadagi pau phongnaba phangkhide makhatana Jingnabadagi Khatkati Police Station da FIR amatauke Gari ani adu Loher Jangi mafam amada hundok lambadagi phangle adubo gari singda yawkiba potchai singdi amata yawramdre hairi Khangabok Block Congress Committee Khangabok Assembly Youth Congress Committee amasung Khangabok Mahila Congress Committee na numinini chathagadaba social service ngasidagi Khangabok ki tongan mafam singda hokre Nakala Maromda Manipur Mahila Congress Committee na Sinduna Imakaithel Ahungi Akoibada Lamtu Sengbagi Thabanga Sidagi Chathaba Hokre Numinini Chumna Chathagadaba Lamtu Sengbagi ngasi ahoba numitta MPCC gi Mahila gi President RK Ranisna IMC gi Chairperson A Nimai Vice Chairperson M Dinesh amadi Mahila gi Miyoi Kayagaloina na Kaithel Ahungi Luchingbi Singh Susarugya ki Chairperson A Nimai na Kaithel Ahumasi Luna na Thamgi Hairabadi Kaithel Phamliba Imaibel Singhi Chawraba Thodang Lai Phongdoki RK Ranishna na Kaithelasi Ishamaki Yumni Khanduna Luna na Lainanaba Honaminasi IMC Khaktana Sengdok Kadabani Haibagi Wakal Thadopiu Haiki Landongamoy adana isana yumni khalaga chana chana sengaga ananba kaiten oiraga na de yekaba masamo kaba imai bel oirasanu haiba wakalon ngasi social service to Yankai Nepal Suba Wildlife Week celebration ka mari laina nangasi Sanjen Thongda leba Forest Department ki conference hall da wildlife ki matang da photo competition ma hodokre Mioi tarani thoigi wildlife ki matang da photo marbudrana athoi hen tanabasi da saruyari additional chief Forest and if wildlife ki wadel e angamina Mioi bana lamla ki saw checks ngamadi mahausa gi phibam ngak senduna thambabsi yamna tangai phade phongdoki They have the same sense of feelings which we human beings we have. Yet, God has created us in such a way that we are above them with certain responsibilities to nurture them, to take care of them. But we as human beings have become so greedy or so irresponsible that instead of protecting them,
Diabetic laina khangdok pagaloina na lem na hidak pibagi camp amangasi hata dalai ba public hospital da pangthokre hariba camp aduda tongan ba nupa nupi yangkhairom na layengki sabathak pa jackson dabadagi diabetic laina asi orakpa yabagi akibelai masina yamna sathiba oraktuna miyoibagi punsi mangan be ai haiba wafam hospital siki chairman MD Ajat Khan phongtokhi older persons ka mari lenina sinjabani diabetes haiba anaba se jamna chronic oiba nganna layeng hudragadi complication thopa yaba maram leibana nganna detection tohuba ngamnaba sinjabani asi kem sida senior citizens 50 mu yengjaki Manipur da phamsak sak payade haina Manipur nat kanbalum na phongdoki ba waphangi matang danga si Manipur Press Club ta pawi mifam ama pangthokre pawmi singa unabadu da siko lining laisol phamsaglob malem saisaglob ruprag saisak saitam sangren amade Manipuri Manohar Sai Ashram gi mihoi singsu sargyaki Siko ki Secretary General Laishram Kennedy Khumana Manipuri Nat Kanbalu ki letter head singda Nat Hairibra Chamam Naba Wahai Ibethingnei Masi Praja Singna Chamam Naba Pawi Haiki Working President Kolomcha Achawi Khumana Phamsak Sakpaya de Haibasi Yaningde Akan Bawahai Wata Siznabagi Mahutta Khanane Nabagi Matam Piu Haibawa Pongtoki Matamong view no when I was a Hemli, I know when I was a Masamata, Slim, when he percent Masamata Pure, I know you hold them when I can come in, when you see him, they're going to print me. So I know Mokoina, Tony Mutova, Matam Sida, Mokoi Mapu, Badona. Not a madam the point of Budona. Shumagi not a madam the Chodo, he don't kind of dinner, Demokodi, Shumagi, no Sangito, Gimatanga, woman of a come with the way, no Sangito, Nenava, Haina, Haidamadi Pagatoni, not the Ramogina, Manipuri, not Kanbalu, Haina Haida, not a madam the Demokodi to open not a Lamadi season, no Sangitungi. Shady, Shapakampu, Yenga, Mokogi, Shimpamashira, Wale, again, Bakamsa, Kabuna, program, Logre, I be Wakolonda, Urga, Michael Potau, Mali. Chahi chani marphuma thoi shuba puyamai thaki bagi ningsing thora miyamna saruk yabiyo haina akomlup kangai pangna thadorkpa cherol aman hairi akomlup na miyam ga puna khusamna duna puwari gi amamba numit haina lagiba October gi tang kun ga mathoi da sumanglila sanglen da pangthok ka dawriba thoram asigi yengbiduna miyamna harau kumai cinema drama madi makhal amatagi kumai sing loinana ban blockade na chingba tawbidana ba khanglagli Hello Mamasung handicraft natana small scale industry mayam ama chawkhana bhona bada achauba thodang logadaba Manipur Industry Department na aranba tawba mayam leirambana Manipur gi handloom project yauna tongan ba small scale industries mayam chawkhat pangamlam dabani haina aina thinkraba Maoist Communist Party Manipur gi cherol aman hairi Secretary Publicity and Propaganda Nonglen Maitei na thorokpa cherol asna project officer ga supplier mayam ga manaduna chauna paisa huran bana maram oiraga mayam da phangan phamthokpa lang machine amade atai polam sing ayam bana phangalamdre Panglam liba polam khara dusu cluster singna project manager mayam ga manaraga loan na yonthokpagi chawraba khudam changdam mayam amalup asina phangbangamle Manipur da lairiba phisa loan sada yumpham oiba small scale industry dagi hauraga sinpham khudingmake sinsang khudingmakta midyang changduna self reliant oibagi potentiality adu Manipur miyam da khanghanba madi uhanba pame laibak thibadi Manipur ge Industry Department asi khamtheng na lekha taduna leiramle Manipur ge sinsang chawkhat anbada Industry Department asi achauba thodang lopham thokpani adubu ngasi phawbada thadakriba senpham mayam asidi arembada manganduna leiramle Manipur da socialist political economy ama leihannabagi damak khwaidagi mathau tariba loisang hairagadi agriculture horticulture amadi industry department ahum asini maramaduna industry department ta leiba project officer supplier cluster amadi makok thongba officer mayam ga manaduna small scale industrial growth ta leiramliba apan bakaya asibu ahongba ama numit kharani gi manungda puraktuna miyam da uttaba thoklagadi lup asna kan bakhongjang sing changchin duna Manipur miyam da khanghanaba general strike amadi military propaganda gi khongjang sing changsingani hari NCP Manipur gi President MLA L Ibom Chana Manipur amasung Myanmar gi ngamkhai de yungba border pillar mangkhiba amade ngamkhai gi sambal na Manipur gi lammang bagi matang da Union Minister Heavy Industry oriba Praful Patel ga unaduna kupnawari sakre
Unabasida Union Minister na Manipur gi lam Myanmar da pithokidana ba masung Manipur gi territorial boundary ngak na nabagi wapam Prime Minister masung External Affairs Minister da sungsoi soidan puktikani habagi thajaba piraki. Education SK Additional Director Belina Jiribamda Laktuna award passing September kuntra phawgi manungda menkhana ba honagani haina thajaba piram lagangasi phawba thabak oina paikhalaktabadagi Jiribam Government Higher Secondary School gi mahiro singna amuba base thetuna ngasidagi khongjang changsinkre AMSU District Committee MSF Special Branch Desam Local Council amasung KSA Jiribam Unit ki luching basingna paumi singa unabamada athuba matamda demand sing piraktrabadi makataba khongjang kaya changsilagani masida local minister nasu midyang changbiu haiki Hanagi Northeast Students Organization ki Secretary Oiramba Artex Simre Tangkul Nagalong ki President oina khankre Simre chahi kuntra henba mahiroi ki punsida tongan tongan ba mahiroi Lup Singh Tangkul Katamnau Saklong All Naga Students Association Manipur Naga Students Federation amadi Nesogi achoba thodang lorame ngasi pangthokiba mikalasina SD Raisangbo Vice President oina LM Avelbu Speaker oina khankre ngasi ayukpung mga makhairom taba matamda Medical Directorate Office ki mayok naba RIMS ki footpath ta chahi nipu mga rongi lenga oigadaba sakhangdaba mioi ama siduna leiramle Lampel Police ki phangba pauda mioi asi kanagumba kharana haukiba hingda halamba male nupa si phut mga ka inchi mga wangi kuchumui masapai higok machugi jinama seli amuba machugi jogging shirt amalele makoi chomi mahaki oithangba khuta dhanaram haina tetuye asi bagsang asi October mari gi numitungba phawgi manungda kanagumba amatana claim tawradrabadi mari leinaba authority dagi ayaba lawraga aroiba mathong mangam pangthoklagani hairi Nabaki Makada Chanura Microfinance Manipurna Financial Literacy Awareness Campaign gi ahum suba phase gi mari suba numit oina wangkai thambal khongda laiba Bhagwan Mandap ta pangthokre thawamasida UBI gi lead district manager Singsit Chanura gi CEO PK Khumansu sarwyaki Mahatma Gandhi gi mapong numit ka mari leinana pangthokadoriba National Cleanliness numit na lakpada Manipur gi Governor Dr. Ashni Kumar na Manipur miyam de fa pausel pirakli tharamasi pangthok pagaloina na aikoi gi hakchang wakal amasung thawaibu sing na thamna bagi damak aikoi gi akoi bagi phibam sing lu na na thamgadabani numit asida Mahatma ge non violence nungshiba santi amasung universal brotherhood ki pausel adu ningsingla si hari ngasi numidang wairam pung taruk tagi thasi ki kuntra mathoi gi ayuk pung taruk phawba Jiribam yauna Imphal East District ki mafam sinba thungna CRPC chamagani phumari subsection ani gi makhada mioi manga natraga hena ain karakpa yaba mong da punba chai nung nongmai ma dekho sukulai sing puduna chatpada thingba thamkhre hirama sing mari lainana District Magistrate Imphal East na hukuma ma thokre Tribal Research Institute Manipur gi makhada Senapati District Women Association na sinduna sanitation management amasung disease control haibasida numinini chathagadaba workshop ama Senapati District Women Association gi holda haukre haudopagi thoramda DC Senapati PK Jha Naga People's Organization ki President Makshin Su Saryaki tongan ba resource person singna nupi singi masamo fana lainana ba made sanitation management ta nupi singi thodang haibasida wangangki Joint Action Committee Kiamgai Meitei Kiamgai Muslim amasung Basikhong Kongba Irongna Mayai Kabani Satingbagi Khongjang Dangarang Nungtil Kiamgai Muslim Lekaidagi MD Sultan Apokpa Javaf number 4 ga konana fare Amarom da Sajiwa Jelda Warden Oiba Laishram Taibangan ba Meitei Apokpa L Kulachandra Phaiza Leitongdagi Mioi Asisu number 4 Kaplambadagi fare hari Phagalabe Mioi Animag Irilbong Police Station da Sinakrai Hauzik Sanap Pau Ngasigi sanabagi pauda kuntra humdoira suba junior state level volleyball tournament ke winner LSKDA Lampel Sana Kaithel na oikre All Manipur Volleyball Association na sinduna kuman lampak indoor stadium da chatharakpa tournament asigi ngasi sanaki ba junior state level volleyball tournament ke final match ta LSKDA Lampel Sana Kaithel na KYSU Karian Bikhukpo set ahum amada maithiba piduna winner oibangam kibani LSKDA na low kiba points sing adudi 26-24, 25-16,
23-25 amadi 25-21 da maithiba pikibani. Mini gi final match da NYVA Nauremna SYDA Mutum Pibawu set ahum sino da maithiba pike. Women gi final match da SYDA B Mutum Pibawna SYDA A bu set ahum sino da aduga sub junior gi final match da na IGO oinamna NYVA A Naurembu set ahum sino da thoiduna sub junior gi winner oi bangam kre. Mai paglaba team sing da sel gi mana sing piduna pung thawki. Impal West District Football Association Sinduna YWC Malongi Ground Chathariba Second Division Football League King Asanakiba match da SKYC Shekmaina Kripsa Naurem Thongbu goal ani amada SYPN na UPC bu goal tarahumde shinoda maitiba pikre. Juvenile Club Salamna Sinduna Salam Mamang Lekai de Chatharak Panipu Mathurak Suba Senior Manipur State Kabaddi Championship for Men and Women ngasi lotion kre. Ngasi sanaki banupagi final match da UPL Lukerna Manipur Police Sports Club po point kontragani thoi kunda maithiba piduna UPN winner bangam kre. Championship asigi lotion bagi thoramda Khunaugi Jila Parishad ki member Mutum Sanahanbi Pasoi Jila Parishad ki member TH Sumantasu Saruyaki Mai Paglaba Tim Singh da Kudol Pot Singh piduna pung thokatki Manipur Amateur Baseball Association na Sinduna Kumanlampak Sports Complex da Chathariba Kunga Humdorak Suba Sub Junior National Baseball Championship King Assis Hanaki Banupa Machagi quarter final match ta Delhi na Manipur Buran Taramatwi Tareta Maithiba Pikre Ahan ba innings ta Manipur na run Anish Nodal Lit Tautuna Chatke Anishuba innings da so Manipur na Ani Amada Adubu Ahum Suba innings da de Delhi na run Nipal Lorga Manipur na run Ahum Kak Lawbangam Ke Loinana Mari Suba innings da Delhi na run ani lorga Manipur na run amata lobangam kide match asida maithibana Manipur gi nupa machagi team championship asida gi lehore atopa sanaki banupi gi match da Delhi bu Maharashtra na run tarani thoi taramanga da Chhattisgarh na Himachal Pradesh bu run taramapal taramari da aduga Odisha na Assam bu run tara shinoda maithiba pikre Manipur gi nupi machagi team hayeng Haryana ga quarter final match da lamba tongnargani Minuthongda leba MMT gi yafa sanglen danga sidagi numitare ni chupna chathagadaba outdoor education on adventure and youth leadership training program nga sidagi hawdokre training program asida Nagaland gi manga Assam gi taruk Tripura gi manga loinana state asidagi trainer kunga mapal na camp asida sarugyari training program asi Ministry of Youth Affairs and Sports na sponsor tawani hari Thangmai Bangi Laising Ningthau Sanglen da Chathariba Waikhom Ongbi Gambhini Leima Memorial League Kam Knockout Kang Tournament ki ngasi sanaki ba match ta Nambol Kendra na Khundrakpam Kendra bu Panjil Kunga manga tarani thoi da thoi kre Hayeng Tolung Khomba ma di Lamsang Kendra nina sanaragani Thasigi mari dagi Taiwan da thangtagi workshop class amal laurunabagi damak kanglei saktam langba kangluki oja Singtham Ranjit Khuman thasigi anida Imphal thadok lagani hairi Hausi ngasino muyoiba ay ngasagi pau. ICR lampel patagi phangba pawi matung ina ngasigi khwaidagi saki bagi chang degree Celsius kontramatoi dasmik ani khwaidagi inki bagi chang degree Celsius kun dasmik taruk. Nungsita awesing manilgi chang ayukta chada humbudra nipal nungtilda na chada yangkai nipal nungzugi chang nil. Hauser Bedamaroba Pau Amhona. Senapati District Lodong Dong Sumda Scrub Typhoni Chingnabalina Naba Angang Matingare. Lamdamasi Health Sector Chaukat Hanaba Sarkana Kan Honari Haina National Voluntary Blood Donation Day Thoram da Health Minister High Crate Amade International All the Day Thoram Ngasi Manipuri Mapongka the Pangtuna Crate. ISTV Nepizaba Pau Matang Salojere, meaning Tabi Sing Bamkana, Kurumjeri.